Tampaki District Singda Tronglaubi Thaudok Singi Mayokta Chatpa Khongjang Kanselakle. Khongjang Loi Singa Security Forces ka chauna clash tholak padagi Bishnupura curfew thamjinkre. Chief Minister Khemchana Imphal Jiribam Rail Project ki hauzik sagatliba railway station ki fibam sing review tawkre. Tronglaubi Thaudoki matangda thizaliba asida miyamna pukning fadabiyu haina Minister Govindasna phongdorakli. Amadi Security Forces singna Imphal Tulihal Airport ta miyoi amadagi narcotic drugs sing fagat pangamkre. Kurumzari ISCOM MANIPURI pau miteng tabiri ba khwai pum namakpu taramna okcheri hauzik pau sandokna pizari tha asiki taruki ahing nongyai matung Bishnupur district ki Tronglaubi awang lekaida kuki militant singna bom pokhai handuna pikliba machin manau ani hatkhiba amasung apopi mamana asok apan nanghankiba thodok amadi mathangi numitta CRPF na nongmai kapada khongjang Changsin Basaruk Yaba Miyoi Ahum Hatkhiba Amasung Miyoi Kaya Amana Asok Apan Nanghankiba Thodok Sing Adubu Akanba Mawongda Yaningdaba Utuna Tampaki District Pumpada Miyamgi Khongjang Sing Changsin Kre Ngasi Ayuktagi Hauduna Kongba Bamon Kampu Irild Amadi Kairao Maikaida Leiba Youth Sing Amadi Maira Paibi Ima Sing na Mapal Tholaktuna Kongba Bazar Fauduna Chatpa Lambi Sing Ngasi Ayuk Angan Badagi Hauduna Kudaktagi Lambi Thingzinbagi Khongjang Changsin Kre Ningsing Bayai Haukiba April gi Tareta Tronglaubi gi kuki narco terrorist singna bom pokhai handuna angang ani hatkiba amadi Central Forces singna micham naha ahum hatkibagi thawong yaningdaba phongdoktuna maikai kayadagi changsin lakpa khongjang singda Central Forces singna maitai miyamda utliba ka henba lichat sajat sing amadi anaba puba Red Cross ki ambulance service phawbada ayet apan pibana chingba thawongbu yaningdaba phongdoktuna lambi thingbagi khongjang asi changsin khibani lambi thingba khaktanatana kongba Bazar Amadi Manak Nakpada Leiba Dukan Sing Kudakta Thonglon Hanki Lambi Thingbagi Khongjang Asida Ana Ayek Deva Karma Marilainaba Sing Amadi Essential Service Singgidi Athingba Asidagi Komthoki Khongjang Asiga Marilainana Kongba Khetri Laikai Mera Paibigi Representative Ahaiba Mary Debina Pendaba Wafam Kaya Phongdorakli Bishnupur District ki Fubala amasung Ningthokong area da ngarang numit yung babatung Khongjang Loi Singa Security Forces ka chauna clash thokpadagi miyoi kunhena asok apan yaukhibaga loinana District Administration District asida Law and Order ningthina ngakpa ngamnabagi damak Bharatiya Nagarik Suraksha Sanhita BNSS ki sections 163 gi makada khudakta curfew thamjinkre ngarang nungthilpung ama makhairom tarakpada thokhiba thodok adu Bishnupur District ki Fubala amasung Ningthokong gi marakta Tronglaubi Thodokta pikleba machin manau ani leikhidaba Thodokta mari leinana khongjang changsillingai khanghodana miyamgi marakta chingnaba miyoi khara khutlai sing paiduna mafam aduda changsinkre haina tonga sandorakpaga loinana khuisaunaraba miyamna lambi asida lakpa gari sing check tauna tauba hokhibaga loinana chingnaba singna tonglakpa
Gari ani mai thakibaga loinana miyoi khara fazinduna thamki. Tungda State Police amasung Central Security Forces ki masing yamlaba team ama mafam aduda laktuna miyamna fazinduna thamliba miyoi sing adubu rescue taunaba hotnaba miyamna Security Forces singi gari sing thingduna thamki. Adubu Security Forces na miyam adu Tangkaiduna fazinduna thamluraba miyoi sing munduna pukraba matung miyamna Security Forces singda onsinduna nung thaduna attack tauba hauraki. Security Forces sing nasu masing yamlaba miyam adu tangkaina ba hotnabada tear gas amasung mob bomb sing sizinaki. Taudok adu chaurakna miyoi kunmanga rom asok apan nangki hairi. Bisnupurgi Fubala amasung ningthaukhonggi zaga sing Security Forces singna miyamga clashed. Thokraba matung irang asi makatana tidim lambigi kwakaithel dagi hauraga Kaisampa Junction faubada masing yamlaba miyamna numidang lambida tholaktuna khongjang changsin naba hotnaki adubu Security Forces singna tear gas amasung mock bomb sing sajanaduna athengba fauba tangkhaina ba hotnaki Amarom ngarang Fubala da thokiba thodok aduga mari lainana police na miyoi mari faduna makhogi mathakta tizinba haukibaga loinana Manipur Police amasung Central Security Forces singna mafam aduda flag march sing chatuna makhatana irang thoktanaba Jackson Tharang lokhatki hairi Chief Minister Yumnam Khemchan Singh na ngarang Imphal West District ki Urembam de sagatliba kilometer chamaga taramathoi sangma Imphal Tupul Jiribam Railway Project ki saruk ama oiriba railway station ki fibam sing yengsin khibaga loinana mari lainaba railway ki official sing unaduna review taukre Chief Minister Khemchan gi ngarang yengsin khongchat aduda Konthokzam Assembly Constituency ki MLA Dr. Sapam Ranjan, Lamsang Assembly Constituency ki MLA Sorokhaibam Razend, Chief Secretary Dr. Puneet Kumar Goyal, Additional Chief Secretary Transport Anurag Vajpayee, Commissioner to Chief Minister and Asok Kumar, Director Transport KH Daina Amasung atay senior official sing Sarukiyaki, ngarangi yengsin kongchat aduda Northeast Frontier Railway ki official sing na Chief Minister da sagatliba Imphal Railway Station ki hauzik oiriba progress singa loinana Jiribam Tupul Imphal Railway Project asigi mapum oiba loisilakba Thabak Thoram Singi Matangda Paudamki, Jiribam Tupul Imphal Railway Project asi reason asigi maru oiba infrastructure fagatnaba amasung connectivity ningthina leihannaba central government na paikhatkiba project amani project asi ingkom jalising aniga supna kunipan ki December tha faubada pumloi loisinna ba thorang tauri Chief Minister gi yengsin Kongchat aduda official single loinana rally project asigi railway alignment da Kwaidagi maru oiba component ama oiriba Sangaithel semgatliba tunnel number 12 fibam yengsin kibaga loinana thabak asibu paikhatliba engineer amasung project authority singa interact tawduna hojik sariba thabak ki mawong amasung thengnariba khudongchadaba singi mathakta wari sanaki Hauzik paikhatliba Jiribam Tupul Imphal Railway Project asina state asigi capital ga National Railway Network sing Samnaduna connectivity da hena khudongchaba sing fangba ngamhalagani hairi State asigi Home Minister Govindas Konthokzam na ngarang state asigi miyamda Tronglaubi bomb attack tawduna chahi nauriba machin manau ani hatkiba apokpi mamana asok apan nangkiba tawdok asigi mari lainana National Investigation Agency NIA amasung government na hauzik chathariba prop sing asi ningthina complete tawba ngamhanbiyu haina miyamda appeal tawrakli Home Minister Govindas Konthokzam ki wafam asi haujik state asigi miyamna Tronglaubi tawdoka mari lainana government na thiziliba asida government asina pangdabadagi tawdok adu January sing hauzik fauba faba ngamdana Lairi haina chai thangliba asigi paukhum oina fongdokhibani ngarang Imphal da pangthokhiba program saruk yakiba lakiba Minister Govindas
na paumi singna hangba wahangi paukhum sing piraduna mahakna hai public singna thodok asiga mari lainana fauriba sentiment sing government asina munna khangi adubu thodok adugi asengba langla langjin khangnaba hotnabada investigation tawba matam khara adum changani thodok aduda generiba sing fanaba hotnabasu matam khara adumak changani miyamna government asida matam khara pibiyu amadi government pu mathau ningthina tawhanbiyu haina mahakna miyamda appeal tawrakli amaromda ikui kuidringaida Churachandpur district gi Kuki gi militant group United Kuki National Army UKNA gi cadre ahum security forces na fakhiba sing adu tronglaubi thodoka mari lainaramdre haina chingnarubani adubu official sing na makhoi sing asi thodok aduda chenade haina phongdokhiba laikre home minister na makha taraduna aina thinkraba lalholups United National Liberation Front Pambai group ta government ka agreement sign taunakibagi matung ina loop asigi camp singi masing hantanaba khangan kiba laikre unauthorized camp sing athuba matamda thugainaba watanaba hokre haina phongdorakhi Central Industrial Security Force CISF amasung Manipur Airport Police ki apunba team amana ngarang Imphal Tulihil Airport ta drug lalonba ama faba ngamkhibaga loinana mangondagi masing yamlaba narcotic drug sing fagat pangamkre hairi official source ki matung ina ngarang ayuk pung tara bakhairom tarakpa matamda Imphal Tulihil Airport ta authority tawriba CISF amasung Manipur Police ki personnel singna intelligence na pirakpa report amagi matung ina Bisnupur district ki kwakta Thumand Thongdagi Mohammad Sabir Ahmed Kauba Miyoi ama na puduna lakpa check-in baggage search tawba matamda kilogram 6.74 rom oigadaba brown sugar container tarukta haptuna Purambadagi faba ngamkhibani hairi brown sugar ka konana farba miyoi adudi drug sing asiga loinana singzamai police ta makha taba legal actions lokhat Nabagi dama kutsin nakre, Security Forces na farba miyoi asida ahanba oina wahang pahong tauba matamda, Bisnupur District ki Kwakta area da masing yamlaba kutsu kulai sing, lotsin duna thamli haina fongdorakpadagi, Security Forces ki apunba team ama mafam adu da laktuna lotsin duna thamli ba kutsu kulai sing fagat naba hotnaki hairi. Manipur Legislative Assembly ki Speaker Oiramba Dr. Maniruddin Saikna Masagi Anaba Amadagi Kanghaudana Lekidabada Manipur Legislative Assembly ki Speaker TH Satyabartana Awaba Fongdorakli Speaker Satyabartana gi condolence message ta Lekhidraba Dr. Maniruddin Saik Lamdam Asigi Saknairaba public figure Amani Mahak 9th Manipur Legislative Assembly da Lilong Assembly Constituency dagi Indian National Congress ki ticket dagi karaktuna Manipur Legislative Assembly ki Speaker Oiki Mahakna Speaker Oina State asigi dignity leina miyam gi seba tawkibaga loinana Dr. Ama Oina su miyam gi healthcare amasung social worker Oina miyam gi yaifana ba thabak thoram kayasu Pangthoklam kiba misak amani hairi mahakna assembly amasung leibak miyam gi damak pangthoklamba thabak thoram matam pumbada ningsingduna lehoragani Dr. Maniruddin Saikna lekidabada mahaki imung manungi awaba singdasu saruk yari haina speaker gi condolence message asina fongdorakli Bisnupur District ta miyam gi khongjang changsinduna tidim lambida tanka sing chatpada athingba sing leibana maram oiraga Churachandpur District ta matam khara petroleum products sing maru oina petrol amasung diesel gi awatpa leirakhiba adu district asigi thau gi supply route asi Jiribam dagi direct puraktuna thau thaba
Haukibaga loinana ngasidagi petrol amasung diesel sing district asigi oil pump singda hanagum marang kaina fanglagani haina mari leinaba official singna fongdorakli Bisnupur district faudana Churachandpur district yogadaba tidim lambi asi tronglaubi bomb blast thodokta pikliba angang ani sihankiba thodok Ama leibana tidim lambi asida matam sangna miyamna khongjang changsinduna Churachandpur district ki oina thau amadi atay maru oiba potlam sing pubagi thabak sing asi leptuna leikibani Haujik mari leinaba authority singna Churachandpur district asida essential oiba thau yauna atay potlam sing alternative route ama sinduna pusinbagi thabak haukre hairi Churachandpur district ki Saikot subdivision ki manung chanba Molvaivai khul mayada masak khangdaba nupi amagi asiba hakchang ama fangba ngamkibaga loinana police na misi asida chenabani haina chingnaba ama faba ngamkre hairi police ki pauna hai haukiba ningthokaba numita Molvaivai village authority ki secretary na official oina Saikot police station da pirakpa report amagi matung inna police ki team ama mafam aduda chattuna yengluba matamda masak khangdaba nupi amagi asiba hakchang khul asigi mi tadaba mafamda taduna leiramba thengnaki hairi tungda police amasung mari leinaba authorities singna darkar oiba formalities sing Laukhatuna enquiry tauraba matung Bharatiya Nyaya Sanhita ki section 103 ki makada case ama register taukibaga loinana district magistrate Churachandpur da khangan kibaga loinana case asibu yengsinba executive magistrate ama dispute taukre amaromda thodok asiga mari leinana Churachandpur police na mihat asida chenabani haina chingnaba M Sahaifai village tagi letkothang kauba mioi ama fare hairi Loisilakpada maru oiba pau amukahana pizari Tampaki district singda Tronglaubi thodok singi mayokta chatpa khongjang kansilakli Khongjang singna security forces ka chauna clash thokpadagi Bisnupura curfew thamjinkre Chief Minister Khemchana Imphal Jiribam Rail Project ki hojik Sagatliba railway station ki fibam sing review taukre Tronglaubi ki thaudoki matangda thiziliba asida miyamna pukning fadabiyu haina Minister Govindas na fongdorakli Amasung security forces singna Imphal Tulhill airport ta miyoi amadagi narcotic drug sing fagat pangamkre Pungza si fawbada pizaba ISCOM gi Manipuri pau matang asidat loisinjare amukahana kurumsari